Image about the main tabby, but I put Taram no Sabagalena Kurumjari. Masi Maru Powder. Visually impaired community the Sarti device Yantopagi Tauram Pantokre. Hojik Ladyba electoral system asi Home Doctor Badimiam Yachumba Fangam Loy Haina Dr. M. Narana Haikre. Loinana, Congress President Rahul Gandhi na President from the Gi resigned Taurage Haikre. Mapunga Pamu Pizari. Training and awareness comes Sarti device distribution to the visually impaired community ki thauram ngasi government ideal blind school Tagilda handicap development HD Foundation Manipur amadi tours it Ahmedabad anina sinduna pangthokre ngasi thauram aduda Konthokjam Joint Director Social Welfare Department Government of Manipur Y Premlata Devi Headmistress Government Ideal Blind School Hani Bhagchandani CEO tours it Ahmedabad amadi Thiam Ram Singh Vice Chairman Handicap Development Foundation na mathangsina athoiba michunglen akhanaba michung amadi thoramapu oina saruyaki nagi kari kum anova innovative oiba proposal ka tharo una masida akoina handicap singi manipur oina kogi high school gi mamakha tamun dilek to masida koi proposal thoisra na masba koina social welfare department gi koina site ki mosi koi kan khanari Manipur Governor Dr. Nazma Heptulaga Chuchanpur College Students Union Yimut Singha ngasi Ras Bhavanda unakre hairi Chuchanpur College ki matam sangna college asigi permanent principal hangduna laliba amadi awat apa leiriba singi matangda governor da paudam ki governor na college asigi mairoi singna thengnariba singadu yengsinduna college asigi hojik hangduna leiriba principal hamnaba thorang tawgani haina thajaba piki Joint Committee of Inner Line Permit System JCLPS ki Women's Wing amadi Students Wing gi English ngani taramapal kun fawagi thaupugadaba sing khanbaga loinana charge sinabagi thaurama mangase ayuk segaro talaiba JCLPS ki office ta pangthokre Women's Wing gi convener roina kanglaipa Women's Welfare Association gi thongam kumu leimabu convener roina amadi co-convener roina mioy ahum kanglai ima lukki M Pratima leima poirei leima rolgi achom Sorojini leima amadi Amkil gi RK Binodevi amadi executive member mari khankre Students Wing gi oina Suki Ranakumar Ningthaujana convener co-convener da M Sugi Jogindro Yumkhaibam KSA gi Roman Soibamcha amadi MSF ki Khangembam Vidyasagar Executive Member oina khankre thaupuba sing khanduna charge sinabagi thauram aduda JCLPS ki convener Yumnamcha Dilip Kumar na phongdokhibada handakta parliamentary election pangchoktuna BJP na luchingba government ama semnaba thaurang tawkhre mamangda election ki code of conduct lekhibana CSO singna taliba demand sing paralyzed oibagumna leirure maramdi CSO singna taliba demand lauragasu tabinaba leitaba demand tauragasu piroidaba amadi tha ahumrom sutida leibagumkre miyamna taliba demand sing hongba leite kanagumba amatagasu compromise tongnakiba leite haujikti makeup thokpa tanja yore miyamge loinana masa khingba thabak tominana naba sem saba loire Manpack amadi JCLPS aniase khaidokna yade masa amatagumbani haiki ahanba thengnagadoriba ase English ngani taraga Nepal the state government na pass tawkraba Manipur People's Protection Bill Bharat ki President ki SNP nanaba takshinba hauragane hanadagi hauna CAB gi matangda changsilakhiba khongjang makata na changshin khigani NRC thabakta onthongna naba taksilagani haiki Electoral system asi proportional representative system da hongdokpa mathau tai haina CPI gi inner parliamentary election gi candidate oikiba Dr. M. Narana Paumisinga unaba mada phongdokre Irabot bawan da leiba party asigi state office da pangthokpa paugi mifamaduda mahangna hai
Hojik Ladiba electoral system ase hongdoktrabadi miyam gi achumba right fangbang amloi hariba system ase haukiba chahi kayada British na hongdoklamba negative oiba amadi minority vote ni maramaduna system ase hongnaba honarakpada party asina achouba thodang loragani minority representation asina kuina miyam gi thabak tawba yaroi Malemgi oinasu lebak marifu mangada proportional representative system chanaba haukre Hariba system asi chananaba honabada inner amadi outer parliamenta mobilize tawba changi maduda da lamdam masida hanadegi chanariba electoral system asi hongba ngangani hiram asigi damakta party asina campaign chathaba haukre loinana lebak asida thogliba thodok wathok kaya asigi matangda party asina fidep loragani Madugi damakta thasigi lagliba tang kuntare ramadi kunipal da Delhi gi Ajay Bhavanda pangthokadoriba National Executive Meeting da saruk yaragani M Narana makha takibada handak pangthokhiba 38 suba Lok Sabha election asida lamdam asigi miyamna ingonda thazaba thambikhiba adubo hainingai leitana tawbimal khangba uchadi Election asida lamdam asige haurakliba nahakayana hiningna achumbagi damakta changselakpa khongthang asibu party asina su kaidongnungda su kaujaro haina su phongdorakli election asida chapchana prajasi achumba maiki amada anobu yawona amada haibagi ashaji tongdarambani election numit kharli de nairu kanda kari oikibagi haibisi mayam ubirambani laibak thibadi money power and the manipulative measures mayam oikibisi ma tengai ni maswaida sumthuk ngai sit leigani jasu tinno thar khandabi hajini District Health Mission Society Kaching amasong revised National Tuberculosis Control Program RNTCP Kaching District Anina Kuntraga Nepal Suba Malemgi TB Numit 2019 Thoram Ngasi Kaching District ki Kaching Chumnangdaleba representatives of Lois Roll Kaching gi Mipun Sangda Pangchokre each time Haiba Pandamda Pangchokhiba Thoram aduga Mari Leinana Kaching Higher Secondary School Kaching dagi Hauduna Malemdagi TB Marufukna Muthatlase Haiba Paudel Puba Mahiroi amadi miyamna khongchat amasu Kaching Kaithel Fauba chatki khongchat adu Dr. T.I. Somendro CMO Kaching na Firal Haigatuna lamthaki Rolgi Mipun Sangda Pangchokhiba Mapung Oiba Thoram aduda Neleithang Telen IAS DC Kaching na Athoiba Mitung Dr. T.I. Somendro CMO Kaching na Thoram Mapu Dr. N. Sadhana Epidemiologist State TB Cell amasong Dr. H. Puinabati TB Cell Coordinator Anina Khanaba Mitung Singh Oina Sarukyaki Akhanaba Mitung Oikiba Dr. N. Sadhana Epidemiologist State TB Cell TB Diagnosis and Treatment ki Matangda Aduga Dr. H. Puinabati DRTB Cell Coordinator na DRTB in Manipur Haibehiramda Wangangki TB Muthanaba Honabada Choba Thaudang Loriba Kaching District ki Manungda Leiba Asa Ani Khangatuna Cell gi Manapi Tuna Ikai Khumnaba Utki Thoromapu Oikiba Neleithang Telen IAS DC Kaching na Mahaki Warol Piraduna Phongdokhibada TB Hairiba Laina asi matam amada yamna kinaram labaso Laina asi ngasidi matam chana khangdoktuna matam chana hidak charabadi Laina asi kokhanba ngamba Laina ama oire Laina asi malemdagi maru phukna muthatsi hairabadi aikhoi khunimakna amato oina punna thengnaminaba mathau tai phongdokhi Fort Indiana Jiban Hospital Kachingda Kusamnaraga Bone Mass Density BMD Liver Fibroscan Urine Microalbumin Urine Routine Examination Amasong Creatinine Test ki oiba free health camp ama ngasi Jiban Hospital Kachingda pangthokre camp aduda nupa nupi punna chani kun test tawki hairi Padma Ratna English School Kaching ki handak Board of Secondary Education Manipur na lauba SSLC examination da 75% ki mathakta mark phanglaklaba mahiroi singda case incentive sing yenthopagi thorama mangase school asida pangthokre School Management Committee Padma Ratna English School na sinkiba thorama duda school asigi principal in charge Salam Iveton Devi amadi School Management Committee ge Secretary Salam Khogena President Member Singh oina dais ta phambaga loinana School asigi Management Committee ge Member Singh Senior Teacher kya so sarukyaki ngasigi thoramda handaki HSLC exam da chada
humbudraga mangagi mathakta fangduna mai palaklaba mahiroi kunmari da selgi mana piduna pukning thawatki. All Manipur Working Journalists Union Amjugi member Impact TV gi video journalist Irom Inau Mochada Mahaki Anabagi Damakta Laying Naba All Manipur Working Journalists Union Amjuna Lupalising Taruki Mateng Pankre Mahak Haukiba Me Taramapalda Pungdongbamda trainee reporter A Binodka Paulo Wachatpada accident Tolubadagi Makut Soktuna Lairaga Tungda ngasi amuk ahenba anaba ama maram oiraga Siza Hospital da pukhaluraba tungda hojik mahaki mayumda leiribani makhatana doctor gi treatment da mateng oinabagi damakta mateng asi pangbani mateng ado amjugi treasurer Sanjit Kumar Manipur Press Club Secretary KH Sankar amadi Secretary Administration KH Jotina Kusinaki masigi kusinabadu da amjugi standing committee gi miyoi singsu sarukyaki. Board of Secondary Education Manipur Bosem Amadi Council of Higher Secondary School Manipur Kosem gi examination singda question setter oiba singna makoi na takpi tambiba coaching center singda takpi badagi question leak oire haina mahiroi singi lob Democratic Students Alliance of Manipur Desamna local paper amadi electronic media gi heading content da fongdorokpaga loinana Tony gi ming quote torokpagi matangda ngase Tony na Press Club da pangthokpa paugi mifam amada sengdorakli paugi mifam aduda Tony na hai thodo asigi matangda desamna ichil inau singa mahak masaga kayarak hanna unakre ahanba oina chahi asigi April gi tang 10 da unabada Tony masana mahak aranba tawkhide haibadi mahak question semanate aranba pambai amata sizinakhiba leite haijabada yanaba purakpa ngamdabadagi anirak suboina April 13 amuk unaki maduda Tony na masagi firep hongdabadagi mathang numita mahaki mega test ta hangkiba question gi document haibadi sizinakhiba material sing desamda pisinki numit kharani leiraga chaliba tha megi tang marida desam gi advisor ga unaki wari saba yab sakhi maduda so mag lande haibagi document sing amuka su submit ki Tungda pau faroke harak badagi desamna korokpa ngaidun lebeni asumna korokpa ngainari ngai cheragasida coaching thingjin bayawna Tony Bulana uhannaba local paper amadi local channel singda fongdorokpa si thamoi songna nungaijade haina Tony na fongdorokle mana makhata kibada mega test ki question ga manaba khara yawi hairaduna desamna charge tobani kosemna hangba question ga mari leinaba thabak amata yawkiba leite aranba tokhibasu leite Haurak liba mahirui singbo achumba lambida lamjingduna achangba samaj amagi yumbiral puthokke haina honajari baihaku lana honabi gano aduga coaching thingbigano karigumba aranba tawraklabadi desam amadi miyamna piba chairak harauna lojagani haina su fongdorikli BJP na luchingba Manipur lengak tayawriba Naga People's Front NPF ka ngasi New Delhi da BJP gi National General Secretary Ram Madhav Chief Minister N. Birenga punna faminaduna party asina lengakta thamkiba wafam sing thabak oina pangthoklagani haina thajaba pibadagi lengakta tokani haiba wafam handokre hairi ngasi New Delhi da 33 suba Lok Sabha Mikhalda Outer Manipur Parliamentary Constituency da NPF ki mirep oiduna mai pakraba Dr. Lorho S. Foje ngarang nungtil New Delhi da Thunglakibani ngasi New Delhi da Chief Minister N. Biren BJP ki National General Secretary Ram Madhav yauna party asaki state unit ki president Awangbong Nyumai NPF ki Manipur lengakta PACD ki Minister L. Diko Fishery Minister ke Lesio yauna wari sanabadu da sarukyaki Ningsing mayabadi handak pangthokhiba 33 suba Lok Sabha Mikhal aduda NPF na Mikhal gi rally da Manipur lengakta NPF na yaukhiba aduda party asina tongan ba demand khara lengakta thamkhiba adu pangthoktabagi nungaitaba pendaba wafam phongdokhiba leikhi handak 33 suba Lok Sabha Mikhal gi fal haidokringaida NPF na Manipur lengakta makata na yawgadra yawroidra haiba wafam Mikhal gi fal laklaga party asina aroiba ama lepkani haiba wafam adugi makha tarakpada ngasi Chief Minister amasong NPF ki luchingba singa faminaduna yanaba si porakhebani hairi ngasi ayupung nipal makhairom tabada Kanchipurda leiba Manipur University gi Boys Hostel number 2 room number 16 leiba Bachelor of Vocational Marisuba semester ge Mahiroy ama masagi room da chingnaningai oiba mawongda thauri yalaga siram le hairi
थौरी यालगा सिरमखिबा महिरोय अदुगी ममिंगदी के लोनमिलान केपजेन चाई कुलुमदोय अपोपा के पाउखोमांग केपजेन कवे अदुगा कांगपोपी सदर हिल्स डिस्ट्रिक्ट के एल सोंगदेन विलेज गिनी महांगना सीलिंग फैन द फी अमना थौरी यालगा साइड टेबल अमदा नारगा लेरमबगा लोइनना मखोंग अनिमक लेपाक द थेंगलगा लेरमखि हाइरी माकी ये थंगबा खुदांग द सोपगी मफम लेबगा लोइनना ई खरसु थोलमखि महांगना थौरी यालगा लेरमखिबा अदुदा का मनुंगदगी थोंग लोनसेलगा लेरमखि माकी मसा पुमथदुना मनम चेलम ले हाइरी नुमित निनी हुमनी की ममांग द सिबा ओइरमगनी हाइना थाजब ले हाइरी फोरेंसिक एक्सपर्ट टीम ममा लाक्तुना येंगसिलबा मतुंगदा मणिपुर पुलिस की डीआईजी गा लोइनना पुलिस टीम ममना असिबा हक्चांग लौरबा मतुंगदा पोस्टमार्टम की दमकता रिम स्मोकता थनमले लेखिद्रबा महिरोय से हॉस्टल दा लेरगा नुमित खरनी की ममांगदगी केवी इंटरप्राइजेस दा टूरिज्म के इंटर्न चलिबा महिरोयनी माग थासिगी तरा तरेतगी केबी इंटरप्राइजेस ता लाखिद्रे हाइना माग पुन्ना इंटर्न तौमिनबा महिरोय सिंगा फोंदोरकी माग थासिगी कुनमाथोय अमसुंग कनिथोय फावदा हॉस्टल दा चंगलपा उखी असिगी मतुंगदा मागी का थोंग लोलगा लेखिबदगी माग लेय अमसुंग लेते हाइबा खंगनखिद्रे माग मतौ करमना सिरमखिबनो हाइबदुसु हौजिक फावगी ओइना खंगबा ngamdri हाइरी संगीत नाटक एकेडमी न्यू दिल्ली की सेंथंग मखादा लिबर्टी थिएटर कक्चिंग सेंदुना चाही खुदिंगी लेप्तना चथरकपा था अमगी स्कूल तमलिबा महिरोय सिंगी ओइबा थिएटर वर्कशॉप मथंग था जून की तांग अमदगी हौरगनी वर्कशॉप असिदा यावनिंग बसिंगी दमकता फॉर्म लौख्रबा महिरोय सिंगना चलिबा था सिगी कुंठा माथोय फावदा थिएटर असिगी कक्चिंग बाजार ऑटो पार्किंग मनाक्ता लैबा ऑफिस ता नुंगथिल पुंग अहुमदगिना मरी मखाई फावगी मनुंगदा पिसिलबा यागनी हाइना लिबर्टी थिएटर कसिंगी सेक्रेटरी के चेरोलमना खंगलकली मणिपुर स्टेट ट्रांसपोर्ट की मतम खरा चेन लेबलु रबा बस सर्विस चलिबा था सिगी तांग कुंतरेतगी अमुहन्ना चेन हौरगनी हाइना डायरेक्टर ट्रांसपोर्ट ना थादोरपा चेरोलमना हाइरी चेरोलसिना मखा तारदुना इम्फालदगी मयांग इम्फाल कक्चिंग चौबाल लिलोंग चेनबा बसिंग अयुपुंग निपाल मिनी निफु अमदी नोंचिल पुंग अमा मखाई ताबदा बीजेपी ऑफिस ममांग कैशाम्पात जंक्शन दगी थादोकने इम्फाल यारिपोकिना अयुपुंग निपाल मखाई पुंग तरामाथोय अमदी नोंचिल पुंग अमा मखाई अनि मखाई ताबदा कंगलागी नोंचुक थंगबा गेट दगी थागनी हाइरी इंग्लिश सिंगनी तराग निपाल की दिसंबर था की तांग तरा निथोइदा हेल्थ मिनिस्टर एल जयंत कुमार ना संगा बिरंबा मोरे की जोनल पब्लिक हेल्थ लेबोरेटरी अदो बिल्डिंग द गाइरे म्यांमार गा युम थंगना लेरिबा मणिपुर की बॉर्डर टाउन अमा ओरिबा मोरे की पीएचसी कैंपस द साबा लोइदुना संगाख्रबा जोनल पब्लिक हेल्थ लेबोरेटरी असी ngasi फावबा मथौ तौदना लेरि हाइरबा जोनल पब्लिक हेल्थ लेबोरेटरी हौखिबा चाही इंग्लिश सिंगनी तराग निपाल की दिसंबर थागी तांग तरा निथोइदा हेल्थ मिनिस्टर एल जयंत कुमार अमदी मरी लेनबा डिपार्टमेंट की मियोय यावना संगाख्रबने संगाबा मतम मधुददी मोरेदा जोनल पब्लिक हेल्थ लेबोरेटरी असी लेरबनीना युम थंगनरिबा म्यांमार लोमदगी पुसलपा चाना थंगनबा हैरा अमदी हवाईना चिंगबा मखल कयागी पोलम सिंह लेबोरेटरी असिदा टेस्ट तौदुना मियोयबना चाबदा हक्चांग सोकनिंगाई ओइब्रा ओइदबरा हाइना निंथिना टेस्ट तौदुना मणिपुरदा पुसिलहनगनी हाइना मियामदा हाइरमलबसु लेबोरेटरी असिदा ngasi yenglubada लेबोरेटरी असिदा लेगदबा मचा मथुम अमा फावबा लेरमदे अमदे स्टाफ सु अमा फावबा लेरमदे लोइनना लेब अदो सो लोंदुना लेरमखि स्टाफ सिंग लेतबा सिगी मतंग द लेबोरेटरी असिगी मियोय अमदा हंगलुबदा स्टाफ मसिंग सुना पिबिदे लेबोरेटरी असिदा लेफम थोपा मचा मथुम अमा फावबा लेते अमदे स्टाफ सिंगी लेफम न चिंग सिंग लेतबगी खुदोंग जादबा मायोकनबना स्टाफ सिंग लेतबनी हाइरी नुमित खुदिंगी म्यांमार रोमदगी पुसिलकबा अचाथगी पोलम हैरा अमदी हवाईना चिंग सिंग असे टेस्ट तौदबना चाबदा हक्चांग सोनिंगाई ओइब्रा ओइदब्रा हाइबा खंगदना लेरी हाइरिबा लेबोरेटरी असे निंथिना चलाई हन्ननबा मरी लेनबा सिंगना येंगसिनबिबा यामना मथौ ताई हाइरी चिकिम विलेज की मियोय खरना मरम लेतना के खुनलेन विलेज दा अमांगता कया थोहनख्रे हाइना के खुनलेन गी चीफ मिस्टर पांगिनचांग कोंगसाइना फोंदोरकली टेक्नोपल डिस्ट्रिक्ट की मनुंग चना लेबा मोरेदगी किलोमीटर मरी मुक चलग लेबा के खुनलेन विलेज दा ngasi विलेज अदुगी चीफ अमदी सेक्रेटरी अमसोंग खुंजा कया यावना पांगी सिंगा उनाबा अमदा के खुनलेन विलेज की चीफ मिस्टर पांगिनचांग कोंगसाइना पांगी सिंगदा फोंदोरकपदा ngasi ayupung tara makhai taba duaida ke khunlen village asiga thangnana leiba chikim village ki mioi kharana
Maram Laitana Ke Kunlen Village the Latuna Village Asiki Chip Yauna Nupi Singda Kuthawa Madi Yumgi Poche Electric Wire Tadat Bad Winana Dukangi Refrigerator Yauna Amangata Tohan Biram Lehaina Pongdoraki Todo Sigi Matanga Tuba Matamda Manipur Government na Miam Changbiduna Chumaran Tidopinava Haina Mahagna Makatana Mediada Pongdorakli Lok Sabha Mikhalda Congress na Maiti Kibagi Daita Chama the Chama Lauraduna Rahul Gandhi na President from Dagi resign Tozarage Haikibada Party ki top leader Singna Ayaba Pikidre Pungmari Chumna Satagiba member Yankai Nitoy Saba Congress Working Committee ki meeting da Chahi Nifunipal Suraba Rahul Gandhi na Mahak from Thadolaga Chahiyama Makairom Leirege Haiki Party na Mahaku Yamna Magdarkar Oi Harabasu Congress ki Chief Oibadagi Potharage Harabasidi Arepa Wafam ni Haiki Rahul Gandhi Natragadi Kanana Oigadagi Haibasida Yamna Luraba Wahangama Oiri Rahul gi Apopi Sonia Gandhi Amasung Machalnupi Priyanka Gandhi Badrana Mahaku Congress President from Dagi Toktana Navakan na Themli Hari. How Kibachahi ki December da Bangto Kiba Assembly Mikhal Singh Dadi Congress na Yamna Mai Pake Rajasthan Chhattisgarh Amasung Madhya Pradesh da Congress ki government Laikrabane West Bengal da Trinamool Congress ki Ningbakainai Oiba Lok Sabha gi result Fangbadagi Chief Minister Mamata Banerjee na Mahak from Thadok Ningle Haina Party ki meeting da High Grade Mahak Tha Taruk Thabak Tauba Panglatre aduga powerless CM oire aduga CM gi from asidagi mangondagi karisu leite aduga party gi symbol na hena maru oi haina Mamata Banerjee na phongdoki handak pangthokhiba Lok Sabha Mikhalda seat nifuni thoigi manungda BJP na seat tara Nepal phangki aduga English ngani tara ga mari gi Mikhaldari seat ani khaktamak phangkhibani Trinamool Congress na seat kuni thoida mai paki Lok Sabha Mikhal gi board kamari leinabani haiba thogomada West Bengal da chahi kolumdoi suraba mioy ema kaptuna hatkre Nadia district ke Chagda town ge Tapan area da leiba sana saba Sontu Ghosh BJP gi worker amani haina police na phongdoki imong manung na haiba da mahak phone tawraktuna kokthokibani mayumdagi irap laptaba labu amada kaptuna halambani Nadia BJP committee ki general secretary Tarak Sarkar na Sontu Ghosh bu Trinamool Congress ki worker singna hatbani haina maral siki Trinamool nadi yakide amaromda Kus Bihar district da Trinamool Congress ki office ama pumsi sidokre hairi aroibada maroibau umhana pizari visually impaired community da sarthi device yanthokpagi thauram pangthokre Hojik Ladiba electoral system asi hongdoktrabadi miyam gi achumba phangba ngamloi haina Dr. M. Narana haikre. Loinana Congress President Rahul Gandhi na President from dagi resign taurage haikre. Masi damaturi mes paudam loisinjari miyam bu muhanna khurumjari.